Lamdam asida NRC natraga masiga manaba kanglon chanaduna mitop khandroktriba fawba census toba yaroi haiduna just and fair delimitation JFD na lengakta taksinduna lakhiba adugi matung inna ngasi fawba lengaki maikaidagi wafam amata phongdoraktabaga loinana haujik famliba assembly mifam asida census ki matangda wafam amata khanadaba asibu yaningdaba phongdoktuna ngasidagi JFD amasung lamdam asigi tongan ba maira paibi amadi mahairoilup kayana khongjang changsinba haukhre Khongjang asigi saruk ama oina JFD gi thongi singa loinana khwairamban kaithel gi ima singa loinana khwairamban kaithel dagi assembly tamna khongjang changsinna ba honabada masing yamlaba state police amadi central force na thingduna thambadagi khongjang loi singa security force ki marakta akarma ongda muknakhi khongjang loi sing aduna security force sing adubu namkhaiduna makhatana khongjang adu chatna ba honarakpadagi security force ki maikaidagi miyam adubu laksinna ba honabada tear gas cell kaya kaftuna tanthai Thaudok aduda nupa ama yauna nupi manga punna mioi taruk aso open jawrakpadagi Ras Medicity amadi Rims Hospital da khudakta pukhatuna layang chathaki makhatana thokhaningdaba thaudok thoktanaba khwairamban kaithel gi akoibada masing yamlaba security force singna akanama ongda ngak senduna thamli Meeyamna naweng wangamba assistant organization secretary of Seria ngasi se maru oina mafam anida state training academy amadi bazar sida CDF ki oiba footage census ki tang ta jaw angai sing hairaba matanda tongan ba sahi ama sukna mafam kaya amada amadi political party sing ki conflict singuna amadi governor amadi honorable home minister da ngasi leibak sigi tangdu laita daba tangta daba filom ama leiningai matam sida oina census ko ba haibasi asumba asengba census ta yufam hoiga data pungamo haiduna serol thaduna matam khara leibak ki tangdu laita daba punsirol amada hanjalakti bawdi tawbidana ba haijak masigi matangda government na ikui dana census tawrani haiduna training ya ama sinjalakpa amadi Matang ani thokna first April dagi amadi 2027 sida census panthoni haidana lakse adukimati live tv hairiba illegal immigrant singi oiba mitopsa gi issue ase legalize tawduna bonify oiduna leigiba taragadi masina ngasi mangda tari issue kya ase tungdana hena khudong chiningai oidao haibadu hainingai lei Lauremban Paramo, Desember Distriki, Apun Manupilo, Anul Habeduki, President of Pampojabani, Adongasi, I coina, Jangaleba Khongjang, Nasi NRC Togana, I call you census Togani Habate, a quite Praza Meeyamna Yaninge, Oye census Toto, ya, a quick Sukaide, Tabatabu, NRC Togana census Habate. I call you 2023, Megi Tang, Humdaki Satariba, Uki Nako terroriski, Mioichina. Ako'y tanthorei ba agba mioi kaya gi khumnagi laiba mioi singa chibu kanungai mokhoi singa chibu makhoi mayum da changhandana adu karigi manam tamakta ena setokdana akoi kari dabata census sogodori no moi mafam chana mayum da hanjalaba matungda makhoi na gi census sogodo khoi kai choi to piroi adu hujikti census soba yaroi illegal migrant sing mayam ama changhalaba matamjida machi khandoktana kamai tongna akoi census siga dorino adudi manipur se kachulai kana khalagadi india government chilpa plan ni machi atai nate auji khoina wana leriba matam ji census ti ba se khibi gigino atam charba matam da census ti bi haibe namakta ngasi khoina praja meyam loina na akan ma khongjang jangthaliba matam da moina bom top tawdana tawriba se akhoi mo kachulai kana khanmana tro mi ke aswe mi ke auji ke ano mi taruk kare sokale adudi moi di india government mating pangmana tana moi karigi namakta na moi tadu tawriba ji akhoi praja meyam na masi aningde atuba matam da NRC Togi Haidagadi, NRC Toganda, a Census Tibi, Wabapa Mate Miamgi, Manipur Meeyamna, a Queen Media get from Tanjari.